ꯏꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀꯨꯝꯖꯥ 2025 ꯀꯥꯏꯅ ꯕꯤꯗꯥꯏ ꯄꯤꯖꯔꯤ 2024 2024 ꯕꯨ ꯕꯤꯗꯥꯏ ꯄꯤꯕꯒꯨꯝꯅ ꯃꯃꯥꯡꯒꯤ ꯑꯁꯤꯒꯨꯝꯕ ꯅꯨꯃꯤꯠꯇꯁꯨ ꯀꯨꯝꯖꯥ 2023 ꯕꯨꯁꯨ ꯕꯤꯗꯥꯏ ꯄꯤꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯨꯝꯖꯥ 2024 ꯕꯨ ꯍꯔꯥꯎ ꯇꯌꯥꯝ ꯑꯣꯛꯂꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯇ ꯊꯜꯂꯕ ꯑꯃꯗꯤ ꯁꯥꯟꯇꯤ ꯂꯩꯕ ꯀꯨꯝꯖꯥ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯊꯧꯅꯤꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯨꯝꯖꯥ 2024 ꯂꯣꯏꯈ꯭ꯔꯦ, ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯇꯧꯅꯈꯤꯕ ꯑꯁꯥ ꯑꯗꯨꯃꯗꯤ ꯑꯔꯤꯕ ꯆꯍꯤ ꯑꯣꯏꯈ꯭ꯔꯕ ꯀꯨꯝꯖꯥ 2024 ꯑꯁꯤꯗꯗꯤ ꯐꯪꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯅꯧꯕ ꯆꯍꯤ ꯑꯣꯏꯅ ꯊꯨꯡꯂꯔꯤꯕ ꯀꯨꯝꯖꯥ 2025ꯇ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯑꯃꯗꯤ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅꯁꯨ ꯑꯁꯥ ꯀꯌꯥ ꯑꯃ ꯇꯧꯖꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯗꯨꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯜꯂꯛꯄ ꯃꯍꯧꯁꯥꯒꯨꯝ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯂꯝꯗꯝ ꯑꯃ ꯃꯪ ꯑꯗꯨ ꯃꯪꯖꯔꯤ꯫ ꯃꯪꯖꯔꯤꯕ ꯃꯪ ꯑꯁꯤ ꯃꯪꯐꯥꯎꯅꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯋꯥꯍꯪ ꯑꯁꯤꯃꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯪꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯋꯥꯍꯪ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯇꯥꯔꯗꯨꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯃꯇꯝ ꯀꯨꯏꯔꯛꯂꯦ꯫ ꯀꯨꯝꯖꯥ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯣꯏꯔꯛꯈꯤꯕ ꯁꯥꯊꯤꯔꯕ ꯐꯤꯚꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯗꯤ ꯃꯩꯊꯛꯇ ꯂꯩꯕ ꯖꯤꯕ ꯑꯃꯒꯨꯝꯅ ꯂꯩꯔꯤ꯫ ꯃꯤꯑꯣꯏ 250ꯒꯤ ꯃꯊꯛꯇ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈ꯭ꯔꯕꯅꯤ꯫ ꯃꯤꯑꯣꯏ 50,000 ꯍꯦꯟꯕꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯊꯥꯗꯣꯛꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯅꯠꯇ꯭ꯔꯒ ꯃꯁꯥ ꯃꯁꯥꯒꯤ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯑꯋꯥꯕ ꯈꯥꯡꯅꯔꯤ꯫ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯨꯄꯥ ꯀ꯭ꯔꯣꯔꯅ ꯈꯨꯖꯤꯡ ꯑꯣꯏꯕ ꯌꯥꯝꯂꯕ ꯂꯟ ꯊꯨꯝ ꯀꯌꯥꯁꯤ ꯎꯠ ꯑꯣꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯕꯗꯧꯅ ꯋꯥꯔꯣꯏꯁꯤꯟꯈꯤꯕꯒꯤ ꯂꯝꯕꯤꯗ ꯂꯥꯛꯂꯤ ꯍꯥꯏꯅꯁꯨ ꯈꯜꯂꯁꯤ꯫ ꯀꯨꯀꯤ ꯆꯤꯡꯒꯤ ꯃꯤꯑꯣꯏ ꯐꯨꯔꯨꯞꯁꯤꯡꯒ ꯃꯩꯇꯩꯁꯤꯡꯒ ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃꯁꯨ ꯆꯥꯎꯅ ꯊꯣꯔꯛꯇꯕꯗꯤ ꯅꯠꯇꯦ꯫ ꯋꯥꯍꯪ ꯑꯁꯤ ꯊꯣꯛꯂꯕꯁꯨ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯄꯥꯝꯂꯤꯕꯗꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯕꯅꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯅꯗ꯭ꯔꯕ, ꯕꯣꯝ ꯂꯪꯁꯤꯟꯅꯗ꯭ꯔꯕ, ꯃꯤ ꯍꯥꯠꯅꯗ꯭ꯔꯕ ꯈꯨꯟꯅꯥꯏ ꯑꯃꯗꯨꯅꯤ ꯑꯣꯏꯍꯟꯅꯤꯡꯂꯤꯕꯗꯤ꯫ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯀꯔꯝꯕ ꯃꯇꯝꯗ ꯅꯣꯡꯃꯩ ꯀꯥꯞꯂꯛꯀꯗꯒꯦ, ꯀꯔꯝꯕ ꯄꯨꯡꯖꯥꯗ ꯕꯣꯝ ꯂꯪꯁꯤꯜꯂꯛꯀꯗꯒꯦ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯕ ꯐꯤꯚꯝꯗ ꯂꯩꯅꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯀꯣꯛꯇ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ, ꯇꯝꯐꯝ ꯈꯪꯗ꯭ꯔꯕ ꯀꯌా ꯑꯃꯒꯤ ꯃꯀꯣꯟ ꯁꯥꯍꯜꯂꯤꯕ ꯑꯁꯤꯁꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯁꯨ ꯁꯦꯟꯇꯔꯗ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯁꯨ BJPꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯉꯥꯛꯇꯅꯤ, ꯗꯕꯜ ꯏꯟꯖꯤꯟꯒꯤ ꯂꯩꯉꯥꯛꯅꯤ꯫ ꯁ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ PM ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯅꯨꯡꯉꯥꯏꯍꯧꯔꯣ ꯍꯥꯏꯅ ꯀꯣꯏꯂꯥꯎ ꯂꯧꯔꯝꯕꯒꯤ ꯃꯇꯝ ꯑꯃꯗꯅꯤ꯫ ꯍꯧꯖꯤꯛꯅ ꯀꯔꯤ ꯑꯣꯏꯔꯕ? ꯍꯧꯖꯤꯛꯅ ꯃꯃꯥꯡꯗ ꯄꯜꯂꯝꯕ ꯂꯩꯉꯥꯛꯁꯤꯡꯁꯤꯗ ꯃꯔꯥꯜ ꯁꯤꯗꯨꯅ ꯂꯩꯔꯤ꯫ ꯃꯃꯥꯡꯒꯤ ꯁꯔꯀꯥꯔꯅ ꯁꯣꯏꯔꯝꯕꯗꯒꯤ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯏꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯀꯨꯝꯖꯥ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 12ꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯤꯟꯗꯨꯅ ꯏꯝꯐꯥꯜꯒꯤ ꯃꯅꯤꯄꯨꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯁꯥꯎꯠ ꯕ꯭ꯂꯣꯛꯀꯤ ꯃꯦꯟ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯟꯇꯤ ꯇꯦꯔꯣꯔꯤꯖꯝ ꯗꯦ 2023ꯒꯤ ꯄꯂꯟ ꯊꯧꯔꯝꯗ CM ꯕꯤꯔꯦꯟꯅ ꯀꯔꯤꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯗ ꯀꯨꯝꯖꯥ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯊꯣꯛꯄ ꯍꯧꯔꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯑꯍꯣꯕ ꯂꯩꯕꯗꯒꯤꯅꯤ, ꯏꯔꯥꯡ ꯑꯁꯤꯒꯤ ꯗꯥꯏꯇ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯩꯉꯥꯛꯅ ꯂꯧꯖꯒꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯤꯕ? ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯥꯜꯂꯤꯕ BJPꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯃꯥꯡꯗ ꯄꯜꯂꯝꯕ ꯂꯩꯉꯥꯛꯁꯤꯡꯗ ꯃꯔꯥꯜ ꯁꯤꯗꯨꯅ ꯂꯥꯛꯂꯤꯕ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯆꯍꯤ 15 ꯂꯩꯉꯥꯛ ꯄꯥꯏꯔꯤꯉꯩꯒꯤ ꯃꯇꯝꯗ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ CM ꯑꯣꯏꯔꯤꯕ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯗꯤ ꯀꯔꯝꯕ ꯄꯥꯔꯇꯤꯗ ꯂꯩꯔꯝꯕꯒꯦ? ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯣꯡꯊꯣꯛꯂꯒ ꯀꯔꯤ ꯀꯔꯤ ꯊꯕꯛꯇꯤ ꯇꯧꯔꯝꯕꯒꯦ? ꯍꯧꯖꯤꯛꯇꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯒꯤ ꯂꯪꯂꯥ ꯄꯨꯊꯣꯛꯇꯨꯅ ꯈꯠꯅꯕꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯂꯝꯕꯤꯗ ꯂꯥꯛꯍꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯏꯔꯥꯡ ꯊꯣꯛꯍꯜꯂꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯂꯨꯞꯁꯤꯡ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯁꯨ ꯌꯥꯎꯔꯒꯅꯤ ꯍꯥꯏꯅ ꯏꯕꯣꯕꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛꯀꯤ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯋꯥꯔꯦꯞ ꯂꯧꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯁꯨ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯀꯔꯤ ꯋꯥ ꯍꯥꯏꯈꯤꯕꯒꯦ? ꯃꯍꯥꯛꯅ ꯀꯨꯀꯤ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯌꯥꯎꯐꯝ ꯊꯣꯛꯇꯦ ꯍꯥꯏꯅ ꯐꯣꯡꯅ ꯊꯣꯔꯛꯂꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯀꯔꯤ ꯀꯔꯤꯗꯤ ꯍꯥꯏꯈꯤꯕꯒꯦ? ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯀꯪꯒ꯭ꯔꯦꯁꯇ ꯂꯩꯔꯤꯉꯩ ꯆꯍꯤ 15ꯔꯣꯝꯒꯤ ꯃꯇꯝ ꯑꯗꯨꯗ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯀꯔꯝꯕ ꯃꯇꯥꯡꯗ ꯑꯃꯠꯇꯁꯨ ꯁꯔꯨꯛ ꯌꯥꯈꯤꯗꯕ꯭ꯔꯥ? ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯆꯍꯤ 15ꯒꯤ ꯃꯇꯝ ꯑꯗꯨ ꯂꯩꯉꯥꯛ ꯑꯗꯨꯗꯤ IRB ꯍꯥꯏꯕꯗꯤ ꯏꯕꯣꯕꯤ ꯔꯟꯖꯤꯠ ꯕꯤꯔꯦꯟ ꯍꯥꯏꯅ ꯐꯥꯎꯕ ꯈꯪꯅꯈꯤꯕꯅꯤ꯫ ꯃꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯃꯅꯤꯄꯨꯔꯗ ꯏꯕꯣꯕꯤꯅ ꯆꯍꯤ 15 ꯁꯛꯇꯤ ꯄꯥꯏꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯒꯤ ꯃꯐꯝ ꯑꯁꯤ ꯆꯥꯎꯅ ꯂꯩꯈꯤ ꯍꯥꯏꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤꯅ ꯃꯃꯥꯡꯒꯤ ꯁꯔꯀꯥꯔ ꯍꯥꯏꯅ ꯑꯇꯝꯅꯅ ꯆꯩꯕꯗꯤ ꯇꯥꯕꯗ ꯌꯥꯝꯅ ꯌꯦꯃꯧꯅꯕ ꯑꯃ ꯊꯣꯛꯄꯒꯨꯝꯅ ꯐꯥꯎꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗꯗꯤ ꯄꯥꯔꯇꯤ ꯑꯃꯅ ꯑꯃꯗ ꯑꯣꯟꯁꯤꯜꯂꯒ ꯆꯩꯅꯕꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟꯒꯤ ꯂꯝꯕꯤ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯃꯗꯨꯅ ꯋꯥꯔꯣꯏꯁꯤꯟꯒꯤ ꯂꯝꯕꯤ ꯇꯥꯛꯄꯁꯨ ꯉꯝꯂꯣꯏ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯊꯧ ꯇꯥꯔꯤꯕꯗꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ, ꯄꯥꯎ ꯐꯥꯎꯅꯔꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯑꯗꯨꯅꯤ꯫ ꯃꯁꯤꯒꯤ ꯃꯁꯛ ꯑꯁꯤꯃꯗꯤ ꯎꯕ ꯐꯪꯗ꯭ꯔꯤ꯫ ꯎꯕ ꯐꯪꯂꯛꯇ꯭ꯔꯤꯕ ꯃꯁꯛ ꯑꯁꯤ ꯑꯅꯧꯕ ꯆꯍꯤ ꯑꯁꯤꯗꯗꯤ ꯎꯕ ꯐꯪꯂꯁꯅꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯄꯨꯟꯅ ꯈꯟꯊꯃꯤꯟꯅꯁꯤ꯫ ꯑꯇꯣꯞꯄ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯄꯥꯎ ꯑꯃꯅ
इंडिया की आंध्र प्रदेश की चीफ मिनिस्टर एन चंद्रबाबू नायडू ने ख्वाइदगी इनाक खुनब चीफ मिनिस्टर ओइबग लोइनना वेस्ट बेंगल की चीफ मिनिस्टर ममता बनर्जी ने ख्वाइदगी लाइरब चीफ मिनिस्टर ओइरे हाइना एसोसिएशन फॉर डेमोक्रेटिक रिफॉर्म ADR ने फोंदोखरे। ADR ने थातोरखिब रिपोर्ट अमगी मतुंग इना लेबाक असिगी चीफ मिनिस्टर सिंगी मनुंग ख्वाइदगी याम्ब ओइना आंध्र प्रदेश की चीफ मिनिस्टर एन चंद्रबाबू नायडू की लुपा करोड़ 158 हेनबगी लन थुमसिंग लेइबग लोइनना ख्वाइदगी यामदब ओइना वेस्ट बेंगल की चीफ मिनिस्टर ममता बनर्जी की सुपनगी लुपा लाख 35 खक्की लन थुमसिंग लई हाइरे। स्टेट सिंग अमसुंग यूनियन टेरिटरी सिंग चीफ मिनिस्टर सिंग ओइब चंगचत्ता लुपा करोड़ 52 के पॉइंट 58 की लन थुमसिंग लई हाइनसु रिपोर्ट अदुन उतले। कुमजा 2023-24 की ओइन इंडिया की पर कैपिटा नेट नेशनल इनकम नत्रगा NNI असी चौराकना लुपा लाख 1,35,950 ओइखिबदा चंगचत्ता चीफ मिनिस्टर अमगी मसागी इनकम असी लुपा लाख 13,950,910 इंडिया की एवरेज पर कैपिटा इनकम की सरुक 7.3 लुम ओइखि हाइरे। लैबाक असी चीफ मिनिस्टर 38 की पुन्ना लुपा करोड़ 1,490 की लन थुमसिंग लई हाइनसु रिपोर्ट अदुना फोंदोकले। रिपोर्ट अदुगी मतुंग इना लुपा करोड़ 492 हेनबगी लन थुमसिंग लैदुना अरुणाचल प्रदेश की चीफ मिनिस्टर पेमा खन्ना लैबाक असिगी अनीसुबो ख्वाइदगी इनाक खुनब चीफ मिनिस्टर ओइरे। लुपा करोड़ 52 हेनबगी लन थुमसिंग लैदुना कर्नाटका की चीफ मिनिस्टर सिद्धारामैयाना अहुमसुबो ख्वाइदगी इनाक खुनब चीफ मिनिस्टर ओइरे हाइना रिपोर्ट अदुना फोंदोकले। रिपोर्ट अदुगी मतुंग इना ममता बनर्जी की मथंग अनीसुबो ख्वाइदगी यामदब ओइना जम्मू एंड कश्मीर की चीफ मिनिस्टर ओमर अब्दुल्लागिना लुपा लाख 85 की लन थुमसिंग लई हाइरे। अहुमसुबो ख्वाइदगी यामदब ओइना केरला की चीफ मिनिस्टर पिनराई विजयगिना लुपा करोड़ अमगा लाख 19 की लन थुमसिंग लई हाइनसु रिपोर्ट अदुन उतले। ख्वाइदगी यामब ओइना पेमा खंडू की लुपा करोड़ 140 की लायबिलिटी लैबग लोइनना सिद्धारामैयागिना लुपा करोड़ 12 की अमसुंग चंद्रबाबू नायडूगिना लुपा करोड़ 10 हेनबगी लायबिलिटी लई हाइनसु रिपोर्ट अदुना फोंदोकले। अमरोमदा रिपोर्ट अदुगी मतुंग इना चीफ मिनिस्टर 19 की मनुंगदा चादा 94 मखोगी क्रिमिनल केसिंग मयुकनरी हाइनसु लौथोकले। हाइरिबसिंग असिगी मनुंगदा चीफ मिनिस्टर 10 चादा 92 दी मखोइना मी हाटनबा होटनबा किडनैप तौबा सेंजा थुमजा अमसुंग किहनबना चिंबग मरी लेनबा हक्चिनबा क्रिमिनल केसिंग मयुकनरी हाइनसु लौथोकली हाइना रिपोर्ट अदुना पल्ले। लैबाक असिगी चीफ मिनिस्टर 93 की मनुंगदा सुपनगी अनीखक वेस्ट बेंगल की ममता बनर्जी अमसुंग दिल्ली की RTC नुपी ओइरी हाइनसु रिपोर्ट अदुना मखा तारे। मियामगी दमक तुम चाब खंगदन होटनजरिबा इपाक TV न्यूज हाइबा न्यूज नेटवर्किंग यूट्यूब चैनल अमदी फेसबुक पेज असिबु अदोमना लाइक शेयर कमेंट सब्सक्राइब अमदी फॉलो तौबिदुना तुम कोइने मियामगी सेवा तौब ngamnanaba सपोर्ट तौबियो हाइजरे।